น้องโฟนหลักประมาณเลยเป็นมาตาละป่ะโอ้ตัดแค่น้องโฟนดู Hi ma'am Matam ko yung itong damo na rin ma'am ka Nyamuay nga sige Hi Keno, good evening Hi Susma Damo ko yung mayama Dugi channel se Keno to ba video su thagat taba ko yung ngarang na katang thagat le ko video ado video su thagat lo atagi som lai dana channel da do mane message lak pa ko dugi ai channel se som nung si da nam tang live to ge ke ba ke ba live am tang to ga Keno to ge channel som kat khadi nu ai te dana ko adu dugi som nung si ba do ha ba di ai gi memories me ama me yaw wi dana ko adu dugi na som Keno to ba ni kai ba amuk live tharak pa ne ba ko ado Monday nutsaga Wednesday dwari gidai thaba katang ko mani hospital da duty le baka na live mar marta na hamay na hawai dum thaba do adumai da dum thajar ke myam ke handak thaba kitang chen ba ka adu gi ya dare adiki ai suti su salu de na ko yum da adu suti ka no taraga ai sa am ta thakki taro mani kauk thok kre nga sai ka no ma kaw cha thakki taro kaw gre ko na tha ge cha ga nga tang khak live taro ge aduga cha ko na tha gi sayam na sida khang di am tan le kram kan da ning tham tha da syam nge da gi ka le na syam sai ham nuai te khoi mani pur e hen hen le na chamyam ai kui re kana kana na smai na pau khong na da ba do chat ai manipur dagi la pa kyam kan su kui je de na ko chak kya hairam da basu adum khar dum yawe do koi sana tum ni uda ba kui re su uda ba kui hairam ni no jikta kaino ma hai to bane ka wa re do thabaki kaino hai ba do thabaki do lobudi hawra bane ko ado ay amtanga Wednesday da amtanga update taw jara ki ado video ina sembadi ai se phara ta ga da badi male ha badi video sembadi kitang hana kitang chille ko ado dugi Wednesday da update taw jara ki ado kamai taw bono ha bado hai di thabaki post to department no karam karam na hangi no date 15 da di update taw ga da bane ko ado ai thabak manipur gi lak pa gi ai work pending mya ma lai bagi ai kano ta haudre ba adu dugi kai hai to no video semau drabani na ai live oina tharaga adu kamai na thabak ko bono ha ba ai haijara ke ado hana kaino to ro di thabak sang bi ba ya ga ni do kai hai ni akoina kauri ba post to ga chana ba le pira ga di ko adu kaino to ba du ga kai hai de no hana kolkata chalu bagi kaino ma'am na wari liti na comment na am le me sa khang de do nong matang cha ba de li rage kai ba hujikti kaino tawre ba Sanato ko na da wai ro thank you so much Sanato me ngan thoi ti ai chak char ba chak sadri ai je nung tin gi cha thake taro mane ba ko ai chalu ra halak mane ba do yimya ko pu mga ta do re do halaga ai su waman na nga tang hippaga ko imi sai ta tum le me do hogola iru cha thoga kai ba lai du thang mai than do e du ga cha thake taro ma sai si wa khal le kaw thoga lai be na dum tha ge do lai le ro ko ne cha tha ni handak suti yam pelak te da manipur chalu bodo habadi yam kuina kai hani tha ni gum phanga di nuwa ge da bani ko agar tala da le yam sai au sa ba sem tan le ko sa ba se adum
ꯊꯕꯛ ꯃꯐꯝ ꯌꯧꯔꯒꯗꯤ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯩ ꯌꯨꯝꯗ ꯂꯩꯔꯁꯨ ꯅꯨꯡꯉꯥꯏꯕ ꯃꯔꯛꯀꯤ ꯂꯝꯕꯤꯁꯦ ꯁꯤꯗꯅꯦꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯏꯁꯥꯗ ꯋꯥꯔꯤꯁꯦ ꯍꯥꯏꯕꯗꯤ ꯔꯦꯠ ꯂꯥꯏꯠ ꯀꯣ ꯇ꯭ꯔꯥꯐꯤꯛꯀꯤ ꯑꯃꯨꯛ ꯑꯗꯨꯝ ꯂꯩꯅꯤ ꯀꯣ ꯔꯦꯠ ꯂꯥꯏꯠ ꯃꯔꯤ ꯃꯉꯥꯗꯤ ꯑꯗꯨꯝ ꯂꯥꯜꯂꯦ ꯁꯣꯝꯗ ꯆꯠꯂꯒꯅ ꯑꯗꯩ ꯂꯩꯔꯛꯇ ꯆꯠꯂꯦ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯤꯜꯂꯦ ꯈꯪꯗꯦ ꯌꯥꯝ ꯋꯥꯏꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯂꯥꯏ ꯐꯠꯇꯕꯤꯁꯨ ꯎꯗ꯭ꯔꯤ ꯑꯗꯨꯅ ꯂꯥꯏ ꯐꯠꯇꯕꯤꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯃꯣꯏ ꯕꯕꯥ ꯅꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯃꯌꯨꯝ ꯆꯠꯈꯤꯕꯅꯤ ꯃꯥꯗꯣ ꯍꯌꯦꯡ ꯍꯥꯏꯕ꯭ꯔꯥ ꯉꯁꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯝ ꯍꯜꯂꯛꯀꯅꯤꯗꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯍꯜꯂꯛꯇꯥꯔꯒꯗꯤ ꯀꯩꯅꯣ ꯇꯧ ꯑꯣꯐꯤꯁꯀꯤ ꯃꯤꯇꯤꯡ ꯑꯃ ꯌꯥꯎꯕ ꯂꯥꯛꯄꯅꯤ ꯑꯩ ꯔꯨꯝꯗ ꯍꯦꯟꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅꯤ ꯌꯥꯝ ꯁꯥꯕꯅꯦ ꯁꯥꯕꯁꯦ ꯌꯥꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯕꯅꯦꯕ ꯏꯪꯕꯁꯨ ꯌꯥꯝ ꯏꯪꯉꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯉꯥꯟꯊꯣꯏ ꯀꯣꯏꯕ ꯆꯠꯄ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯏ ꯀꯣꯏꯕ ꯆꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯀꯩꯅꯣ ꯇꯧꯋꯦ ꯁꯥꯕꯅꯤꯅ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯦ ꯍꯥꯏꯇꯥꯔꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇ꯭ꯔꯦꯚꯦꯂꯤꯡꯗ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯨꯒ ꯑꯩ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯀꯣꯜꯀꯇꯥ ꯆꯠꯂꯨꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕꯁꯦ ꯂꯥꯁ ꯗꯦ ꯀꯣ ꯂꯥꯁ ꯗꯦꯁꯦ ꯌꯥꯝ ꯊꯤꯅ ꯋꯥꯏꯑꯦ ꯁꯥꯏꯟꯁ ꯁꯤꯇꯤꯗ ꯆꯠꯄꯅꯦꯕ ꯈ꯭ꯋꯥꯏ ꯂꯥꯁꯇ ꯑꯗꯨ ꯅꯨꯃꯤꯠꯇꯨ ꯌꯥꯝꯁꯨ ꯁꯥꯏꯌꯦ ꯌꯥꯝꯁꯨ ꯋꯥꯏꯑꯦ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯗꯨꯅꯤꯗ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯥꯏ ꯑꯣ ꯍꯥꯏ ꯑꯦꯗꯤꯛ ꯀꯨꯃꯥꯔ ꯃꯌꯥꯝ ꯎꯗꯕ ꯀꯨꯏꯔꯦ ꯌꯥꯝ ꯅꯨꯡꯁꯤ ꯉꯁꯤ ꯁꯨꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯅꯨꯃꯤꯠ 4-5ꯅꯤꯒꯨꯝꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯃꯛ ꯉꯝꯖꯗ꯭ꯔꯒꯁꯨꯀꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯟꯗꯛ ꯀꯣꯏꯕꯁꯨ ꯆꯠꯄꯁꯦ ꯍꯥꯟꯅꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗꯧ ꯃꯥꯜꯂꯦ ꯁꯥꯕꯅꯦꯅ ꯆꯠꯀꯗꯕꯁꯨ ꯃꯥꯟꯗꯦꯕꯀꯣ ꯑꯗꯨꯅ ꯍꯌꯦꯡ ꯆꯠꯄ ꯀꯥꯟꯗ ꯀꯩꯅꯣ ꯇꯧꯋꯦ ꯉꯥꯟꯊꯣꯏ ꯅꯣꯏ ꯃꯃꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯉꯥꯟꯊꯣꯏ ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯅꯕꯅ ꯍꯦꯟꯅ ꯋꯥꯈ꯭ꯔꯦꯗ ꯍꯥꯏꯕꯗꯤꯀꯣ ꯃꯥꯗꯤ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯖꯕꯗꯣ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯐꯥꯎ ꯎꯗ꯭ꯔꯤꯕꯅꯤꯗꯅꯀꯣ ꯁꯃꯨꯗ꯭ꯔꯗꯣ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕꯅꯦ ꯍꯦꯛ ꯎꯕ ꯀꯥꯟꯗꯀꯣ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯂꯩꯗꯥꯏꯅꯦ ꯆꯠꯈꯤꯅꯨ ꯆꯠꯈꯤꯅꯨ ꯏꯁꯤꯡꯗꯣ ꯀꯤꯗ꯭ꯔꯥ ꯑꯗꯨꯒ ꯍꯥꯏꯅꯕꯁꯦ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯎꯕꯤꯔꯝꯒꯅꯤꯀꯣ ꯚꯤꯗꯤꯑꯣ ꯌꯦꯡꯕꯁꯤꯗꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯅꯣꯛꯅꯤꯡꯕꯗꯣꯀꯣ ꯑꯗꯨꯒ ꯃꯥꯅ ꯍꯔꯥꯎꯖꯕꯗꯣ ꯎꯕꯗꯀꯣ ꯀꯩ ꯍꯥꯏꯅꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜꯁꯨ ꯑꯣꯏꯌꯦꯕ ꯑꯗꯨ ꯃꯇꯥꯡꯗꯨꯗꯀꯣ ꯍꯧꯖꯤꯛꯇꯕꯨ ꯋꯥꯔꯤ ꯂꯤꯕꯒꯤ ꯋꯥꯅꯦꯕꯀꯣ ꯑꯗꯨ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯌꯥꯝ ꯍꯔꯥꯎꯖꯕꯗꯣ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯅ ꯍꯥꯏꯕꯗꯤ ꯍꯔꯥꯎꯖꯕ ꯎꯔꯒ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗꯨꯅꯤꯗ ꯑꯦꯗꯤꯛ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯗꯦꯜꯂꯤ ꯗꯦꯠ 28ꯇ ꯏꯝꯐꯥꯜ ꯆꯠꯂꯅꯤ ꯈꯟꯕꯗ ꯑꯩ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯀꯨꯏꯗ꯭ꯔꯁꯤꯗꯤ ꯀꯩꯅꯣ ꯗꯦꯠ 28 ꯀꯨꯏꯗ꯭ꯔꯦ ꯀꯩꯅꯣ ꯆꯠꯂ ꯏꯝꯐꯥꯜ ꯆꯠꯇꯣꯔꯦ ꯍꯥꯏꯁꯦ ꯌꯥꯝ ꯀꯜꯂꯛꯑꯦ ꯑꯩꯗꯤ ꯁꯨꯇꯤ ꯄꯦꯜꯂꯛꯇꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯏꯝꯐꯥꯜꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦꯗ ꯅꯨꯡꯉꯥꯏꯀꯣ ꯌꯥꯝꯅ ꯆꯥꯕ ꯊꯛꯄ ꯑꯩ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯌꯨꯝꯗꯒ ꯀꯩ ꯍꯥꯏꯅꯤ ꯅꯣꯏꯅꯤ ꯀꯥꯏꯅ ꯆꯥꯖꯔꯛꯇ꯭ꯔꯤꯅꯦꯕꯀꯣ ꯕꯣꯔꯥ ꯀꯩꯀꯥꯒꯁꯦ ꯑꯍꯦꯟ ꯑꯍꯦꯟꯕꯁꯦ ꯍꯧꯖꯤꯛ ꯈꯛꯇꯅ ꯃꯤꯁ ꯇꯧꯔꯛꯑꯦ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯌꯥꯝ ꯄꯦꯟꯗꯦ ꯑꯥꯗ ꯂꯩꯀꯥꯟꯗꯅ ꯑꯃꯨꯛ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯅꯣꯏꯊꯣꯛꯀꯅꯤꯅ ꯁꯨꯝ ꯀꯤꯖꯕꯗꯣ ꯆꯥꯕꯨꯗꯤ ꯆꯥꯏꯀꯣ ꯆꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯂꯣꯏꯅꯃꯛ ꯇꯦꯁ ꯇꯧꯔꯛꯑꯦ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯆꯥꯕꯗꯤ ꯆꯥꯔꯛꯇꯦꯕ ꯑꯗꯨꯅꯤꯗ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯀꯩꯅꯣ ꯊꯣꯛꯂꯛꯇꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯩꯕ ꯂꯤꯅꯥ ꯊꯣꯛꯂꯛꯇꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯩꯕ ꯃꯥꯁ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯁꯦ ꯃꯃꯤꯡ ꯃꯊꯥ ꯀꯩꯀꯥ ꯑꯩꯁꯦ ꯂꯣꯏꯅꯃꯛꯇꯤ ꯀꯥꯎꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯅꯤꯡꯁꯤꯡꯕ ꯑꯃꯅꯤ ꯈꯛꯇꯪ ꯍꯥꯏꯖꯒꯦ ꯑꯩꯅ ꯏꯝꯐꯥꯜꯗꯒꯤ ꯗꯦꯜꯂꯤꯗ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯗꯦꯜꯂꯤꯗ ꯆꯥꯅꯕ ꯍꯥꯏꯗꯅ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯍꯥꯞꯄꯤꯔꯛꯄꯁꯤꯡꯗꯀꯣ ꯑꯩ ꯃꯃꯤꯡ ꯈꯪꯗꯕꯁꯤꯡꯗꯨꯗꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯅ ꯑꯈꯪꯕ ꯈꯔ ꯑꯗꯒꯤ ꯈꯪꯗꯕꯁꯤꯡꯗꯁꯨ ꯍꯥꯏꯖꯒꯦ ꯃꯔꯨ ꯑꯣꯏꯅ ꯃꯃꯥ ꯁꯥꯂꯠꯇ ꯑꯗꯒꯤ ꯂꯤꯅꯥ ꯗꯤꯄꯛ ꯑꯗꯒꯤ ꯑꯃꯗꯣ ꯀꯔꯤꯕ ꯃꯣꯏꯁꯤꯡ ꯑꯗꯨꯒ ꯃꯁꯛ ꯑꯩꯅ ꯃꯃꯤꯡꯗ ꯀꯥꯎꯊꯣꯛꯈꯤꯕ ꯑꯗꯨ ꯀꯩꯅꯣꯁꯤꯡꯗꯨꯁꯨ ꯌꯥꯝ ꯊꯤꯅ ꯑꯩꯅ ꯌꯥꯝ ꯍꯔꯥꯎꯖꯩ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯅꯣꯏꯅ ꯄꯤꯕꯤꯔꯛꯄꯁꯤꯡꯗꯣ ꯑꯩꯁꯤꯗ ꯆꯥꯕꯁꯨ ꯍꯧꯔꯦ ꯑꯗꯨꯒ ꯂꯩꯁꯨ ꯂꯩꯔꯤ ꯑꯩ ꯈꯤꯇꯪ ꯈꯤꯇꯪ ꯈꯥꯏꯔꯒ ꯑꯗꯨꯝ ꯆꯥꯗꯣꯏꯅꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯁꯤꯕꯤꯗꯅ ꯄꯤꯕꯤꯔꯛꯄꯁꯦꯀꯣ ꯑꯩ ꯍꯟꯗꯛꯀꯤ ꯃꯟꯁꯦ ꯌꯨꯝꯗ ꯂꯩꯕ ꯐꯪꯗꯦ ꯍꯥꯏꯌꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯉꯁꯥꯏꯗꯤ ꯀꯥꯎꯋꯦ ꯍꯥꯏꯔꯒꯅꯤ ꯆꯥ ꯊꯛꯄ ꯀꯥꯎ ꯂꯩꯔꯝꯃꯤꯅꯦ ꯉꯥꯛꯇꯪ ꯂꯩꯔꯗꯤ ꯂꯣꯏꯁꯜꯂꯅꯤꯗ ꯁꯨꯝ ꯀꯨꯏꯔꯦꯀꯣ ꯑꯩꯅ ꯂꯥꯏꯐꯀ ꯇꯧꯗ꯭ꯔꯤꯁꯦ ꯊꯥ ꯐꯥꯗꯣꯔꯕ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯏꯗ ꯇꯧꯈꯤꯕꯗꯤ ꯀꯩꯅꯣ ꯇꯧꯗꯕꯅꯦꯕ
happy mind. Which language you are speaking? I'm speaking Manipuri language. Yung matam pumada adumayna ng nomino yung tawag nungay na lang ito. Hoy nungay na lang. Get 26 the MP mayam na ꯒꯝꯗꯕ ꯈꯪꯗꯦ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯣ ꯍꯥꯏꯕꯗꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯦꯗꯖꯁ ꯂꯣꯏ ꯇꯧꯕꯤꯒꯗꯕꯅꯤ ꯀꯅꯥꯅꯣꯝ ꯂꯥꯛꯄ ꯃꯥꯜꯂꯦ ꯑꯉꯥꯡ ꯑꯣꯏꯔꯝꯒꯅꯤꯌꯦ ꯃꯥ ꯍꯤꯟꯖꯥꯡ ꯂꯧꯕ ꯂꯥꯛꯑꯦ ꯑꯣꯏꯔꯝꯒꯅꯤ ꯍꯪꯉꯨꯗꯅ ꯑꯃꯨꯛ ꯊꯦꯡꯉꯛꯑꯅꯤꯌꯦ ꯑꯁꯪꯕꯗꯣ ꯅꯪ ꯀꯥꯏꯗꯅ ꯎꯔꯝꯃꯦ ꯑꯁꯣꯝꯗ ꯂꯩꯇ꯭ꯔꯥ ꯑꯁꯣꯝꯗ ꯎꯔꯝꯃꯦꯅ ꯀꯩꯅꯣꯗ ꯋꯥꯏꯌꯦ ꯑꯁꯤꯁꯦ ꯉꯔꯥꯡ ꯅꯍꯥꯟꯂꯀꯣ ꯂꯝꯕꯤꯗ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯑꯦꯕꯀꯣ ꯑꯁ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯁꯤꯕꯁꯨ ꯃꯥꯜꯂꯦ ꯁꯤꯗꯕꯁꯨ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯑꯩꯅ ꯂꯝꯕꯤꯗ ꯁꯨꯃꯥꯏꯅ ꯀ꯭ꯔꯣꯁ ꯇꯧꯔ ꯂꯥꯛꯄꯗ ꯎꯕꯅꯦꯕꯀꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯃꯤꯔꯝꯗ ꯂꯩꯔꯒ ꯂꯩꯃꯤꯟꯅꯕ ꯌꯦꯡꯕꯁꯦ ꯃꯄꯨꯡ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯁꯦ ꯃꯥ ꯆꯥꯗꯣꯏꯔꯥ ꯃꯥ ꯆꯥꯛ ꯊꯥꯒꯠꯂꯛꯑꯒꯦ ꯍꯥꯏꯕ ꯅꯪ ꯆꯥꯔ ꯊꯣꯡ ꯅꯪ ꯆꯥꯛ ꯑꯩꯈꯣꯏꯅꯤ ꯈꯛꯇꯪ ꯆꯥꯗꯣꯏꯔꯕ ꯑꯩ ꯊꯝꯃꯨ ꯍꯌꯦꯡ ꯃꯣꯔꯅꯤꯡ ꯆꯥꯔꯣ ꯑꯗꯨ ꯉꯥꯗꯣ ꯍꯥꯟꯅ ꯇꯥꯎꯊꯣꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯍꯥꯎꯇꯦꯀꯣ ꯐꯣꯇꯣ ꯐꯣꯇꯣ ꯂꯥꯎꯏꯀꯣ ꯉꯥ ꯀꯧꯇꯥꯁꯦ ꯍꯥꯟꯅ ꯇꯥꯎꯊꯣꯛꯑ ꯊꯣꯡꯕꯅ ꯍꯥꯎꯏꯀꯣ ꯃꯌꯥꯝ ꯅꯠꯇ꯭ꯔꯗꯤ ꯍꯥꯎꯇꯦ ꯑꯩꯒꯤ ꯋꯥꯈꯜꯗꯤꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯍꯩꯅꯗꯕꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯇꯥꯎꯊꯣꯛꯑꯒ ꯊꯣꯡꯕꯗꯣ ꯑꯗꯨꯅ ꯌꯥꯝ ꯍꯥꯎꯋꯦ ꯉꯥ ꯀꯧꯇꯥꯁꯦ ꯀꯥꯏ ꯂꯩꯔꯝꯃꯤꯅꯣ ꯑꯩꯅ ꯑꯗꯨ ꯉꯁꯥꯏ ꯁꯣꯐꯥ ꯃꯊꯛꯇꯔ ꯀꯩꯅꯣꯝ ꯎꯔꯝꯕꯅꯦ ꯑꯩꯅ ꯇꯜꯂꯤꯉꯣ ꯍꯌꯦꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤꯅ ꯁꯨꯇꯤ ꯂꯩꯇꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯣꯡꯃꯥꯏꯖꯤꯡ ꯍꯥꯏꯕ ꯁꯨꯇꯤ ꯐꯪꯗ꯭ꯔꯕꯅꯤ ꯍꯥꯏ ꯁꯨꯕꯥꯁ ꯆꯪꯉꯦ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕꯅ ꯐꯔꯅꯤ ꯀꯩꯑꯕ ꯃꯤꯅꯤꯠ 5ꯒꯨꯝꯕ ꯂꯥꯏꯐ ꯇꯧꯔꯤꯒꯦ ꯑꯗꯨꯒ ꯆꯥ ꯑꯝꯇ ꯊꯛꯎꯒꯦ ꯆꯥ ꯌꯥꯝ ꯊꯛꯅꯤꯡꯉꯦ ꯋꯥꯔꯦ ꯆꯥ ꯊꯛꯅꯤꯡꯉꯦ ꯆꯥ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯅ ꯀꯩꯕ ꯀꯣꯟꯅ ꯑꯃꯨꯛ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯂꯥꯏꯐ ꯇꯧꯖꯔꯛꯑꯒꯦ ꯑꯩꯗꯣ ꯃꯤꯅꯤꯠ 5-10ꯒꯨꯝꯕ ꯂꯩꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯥꯏꯐꯁꯦ ꯌꯥꯔꯣꯏ ꯍꯥꯏꯔ ꯂꯣꯏꯁꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯁꯨ ꯂꯣꯏꯁꯜꯂꯗꯣꯏꯅꯤ ꯀꯩꯅꯣ ꯆꯥ ꯊꯛꯅꯤꯡꯉꯤ ꯆꯥꯁꯦ ꯈꯪꯗꯦ ꯆꯥꯛ ꯆꯥ ꯇꯣꯛꯑꯁꯨ ꯆꯥ ꯑꯗꯨꯝ ꯄꯥꯝꯃꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕꯣ ꯃꯤ ꯆꯥ ꯊꯛꯅꯤꯡꯗꯕ ꯃꯤꯁꯨ ꯂꯩꯕ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠ ꯍꯣꯏꯒꯗꯤꯅꯦ ꯆꯥ ꯊꯛ ꯇꯧꯗꯅ ꯃꯆꯤꯟ ꯇꯨꯝꯊꯣꯛꯇꯅ ꯇꯧꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯛꯄꯗꯩꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯊꯛꯄꯅꯦ ꯃꯣꯏꯁꯨ ꯑꯗꯨ ꯇꯥꯔꯁꯨ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯁꯨꯕꯥꯁ ꯑꯥꯏ ꯑꯦꯝ ꯏꯟ ꯗꯦꯜꯂꯤ ꯉꯁꯤꯁꯦ ꯅꯣꯡ ꯆꯨꯅꯤ ꯍꯥꯏꯕ ꯀꯩꯅꯣꯃ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯅꯪꯅꯁꯨ ꯂꯥꯛꯄ꯭ꯔꯥ ꯄꯨꯡ 9:20 ꯍꯥꯏꯕ꯭ꯔꯣ ꯔꯦꯟ ꯑꯦꯂꯥꯔꯠ ꯂꯥꯛꯑꯦꯕ ꯑꯩꯉꯣꯟꯗꯁꯨ ꯅꯣꯡ ꯑꯝꯇꯪ ꯆꯨꯔꯗꯤ ꯈꯔꯗꯤ ꯏꯪꯒꯗꯕꯅꯤꯀꯣ ꯑꯁ ꯌꯥꯝ ꯁꯥꯏꯌꯦ ꯇꯜꯂꯦ ꯅꯍꯥꯟꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯆꯥꯏ ꯌꯥꯝ ꯍꯥꯎꯋꯦ ꯁꯣꯏꯕꯨꯝꯗꯣ ꯀꯛꯆꯤꯡꯒꯤꯅꯦ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯌꯦꯕꯀꯣ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯑꯩ ꯆꯥ ꯌꯥꯝ ꯊꯛꯅꯤꯡꯉꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯊꯛꯎꯔꯣꯗꯅ ꯁꯤ ꯄꯥꯏ ꯆꯥ ꯂꯣꯟꯒꯗ꯭ꯔꯣ ꯑꯩꯕꯣ ꯑꯗꯨ ꯉꯥꯛꯇꯪ ꯊꯥꯔꯒ ꯂꯣꯏꯔꯒ ꯂꯣꯜꯂꯣ ꯅꯪ ꯊꯛꯑꯣꯏꯗ꯭ꯔꯥ ꯃꯤ ꯆꯥ ꯊꯛꯅꯤꯡꯗꯦ ꯍꯥꯏꯗꯨꯗꯅꯦ ꯑꯩꯅ ꯕꯤꯠ ꯂꯩꯇ꯭ꯔꯤꯁꯦ ꯏꯊꯟ ꯊꯛꯄꯁꯦ ꯍꯥꯎꯇꯦ ꯍꯥꯏꯕ ꯃꯤꯗꯣ ꯀꯩꯕ ꯊꯛꯃꯤꯟꯅꯔꯗꯤ ꯈꯔ ꯐꯩꯗꯅꯀꯣ ꯃꯤ ꯆꯥ ꯊꯛꯃꯤꯟꯅꯅꯕ ꯂꯩꯇꯔꯦ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯒꯦ ꯀꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯉꯥꯛꯇꯪ ꯁꯨꯃꯥꯏꯅꯀꯣ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯁꯨꯃꯥꯏꯅ ꯉꯥꯛꯇꯪ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕꯁꯦ ꯑꯗꯣ ꯃꯇꯥꯡ ꯆꯥꯕꯗ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯖꯗ꯭ꯔꯒꯁꯨ ꯂꯥꯏꯚ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ
ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯅꯥꯗ ꯌꯦꯛꯇꯕ ꯅꯨꯡꯉꯥꯏꯕ ꯑꯐꯕꯗ ꯑꯣꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ